Pasui Kendra gi ex MLA Sapam Kunjakeshor Kebana COVID ki awana mayok na riba Pasui Kendra gi niyam da tangkak nay na satarak pateng bangi polam singgen thok pagi saruka ma oina nga sisu Kendra sigi tongan-tongan ba yung thong lising nga mahiyan badat no magisang draba yadraba sana thangna ba polam sing Kendra sigi manungda asan ba yung dalayba miyoy kaya yaw na polling station 19/30 amadi 19/31 hainobok amasung langjing makalay kay dalayba YCWO amadi Lamjing Mayra Club ka kusam na duna yenthokre COVID ki awaba matamasida mateng pangwibagi damag mafam adugi miyamna sapam kebabu thagat mafong durakle Khoi lekai sigi COVID-19 second wave na khamtheng na war matam sida magi imung manung ki family so yamna wana hujik leibani adubu magi site gi angam makhara imung manung ki awaba kauthoga lekai sigi damata khanbi duna sinba thungna ekhoi sakhung khudima ki chang thangna ba polong khara khara Tungbirek YC YCW Club haino poki site gi tamobu hainingai letana thagachari tamona tawba thabak tasu afaba mangon oisino haina ekhoi su isor gi mafam da hai sembi ba mapu gi mafam da ekhoi thongni jage